ꯑꯩꯅꯕꯨ ꯆꯤꯟꯖꯥꯛ ꯊꯤꯕ ꯊꯣꯛꯂꯛꯑꯕ ꯅꯣꯡꯁꯤꯁꯨ ꯍꯦꯛꯇ ꯇꯥꯔꯛꯑꯗꯧꯅꯤ ꯍꯧꯖꯤꯛꯇꯤ ꯑꯈꯥ ꯑꯔꯥꯎꯁꯨ ꯌꯥꯎꯔꯛꯑꯕꯅꯤꯅ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇꯪ ꯅꯣꯡ ꯊꯨꯞꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯣꯡꯁꯤꯕꯣ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯅꯨꯡꯁꯥꯒ ꯌꯥꯝ ꯁꯥꯔꯝꯕꯗꯥꯏꯅꯦ ꯏꯅꯦ ꯇꯝꯍꯥ ꯈꯔ ꯀꯟꯅ ꯅꯨꯡꯁꯥ ꯁꯥꯔꯝꯕꯅꯦ ꯀꯔꯣꯝꯗꯩꯅꯣ ꯈꯪꯗꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯨꯛ ꯇꯧꯁꯜꯂꯛꯑꯦ ꯅꯠꯇꯦ ꯅꯪꯅ ꯅꯣꯡ ꯃꯔꯛꯁꯤꯗ ꯀꯔꯤꯃꯠꯇ ꯃꯣꯡ ꯍꯥꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯔꯤ ꯇꯧꯔꯤꯅꯣ ꯅꯪꯕꯣ ꯑꯩꯁꯦ ꯃꯀꯣꯟꯗ ꯁꯨꯝ ꯂꯩꯔꯝꯕꯅꯦ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯌꯦꯅ ꯌꯥꯉꯛꯄꯗꯒꯤ ꯉꯥꯏꯔꯒ ꯂꯥꯛꯄꯅꯦ ꯅꯣꯡ ꯅꯪꯗꯅ ꯃꯐꯝ ꯑꯁꯤꯗ ꯅꯣꯡ ꯊꯨꯞꯄꯝꯕꯅꯦ ꯑꯁ ꯀꯌꯥꯗ ꯃꯥꯅ ꯂꯤꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯏꯅꯦ ꯇꯝꯐꯥꯒ ꯏꯇꯥꯎ ꯇꯦꯅꯋꯥꯒ ꯊꯦꯡꯅꯔꯤꯁꯦ ꯌꯥꯝ ꯐꯔꯦ ꯑꯩꯈꯣꯏ ꯎꯃꯪꯁꯤꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯋꯥ ꯈꯔ ꯈꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯀ꯭ꯋꯥꯛ ꯃꯥꯏꯃꯣ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯏꯇꯥꯎꯅ ꯃꯔꯝꯗꯣ ꯈꯤꯇꯪ ꯍꯥꯏꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤꯗ ꯏꯇꯥꯎ ꯇꯦꯅꯋꯥ ꯑꯩꯅ ꯇꯥꯔꯛꯄ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯂꯦꯞꯇꯅ ꯇꯥꯒꯗꯧꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯎꯃꯪꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯎꯆꯦꯛ ꯃꯌꯥꯝꯁꯦ ꯈꯨꯗꯣꯡꯊꯤꯕ ꯇꯥꯗꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯈꯟꯅꯁꯦꯅ ꯇꯧꯕꯅꯤꯗ ꯏꯇꯥꯎ ꯅꯣꯡ ꯅꯤꯅꯤ ꯂꯦꯞꯇꯅ ꯅꯣꯡ ꯇꯥꯗꯣꯏꯕ ꯑꯗꯨꯗꯤ ꯐꯖꯗꯣꯔꯤꯅꯦ ꯇꯧꯔꯤꯁꯤꯅꯦ ꯀ꯭ꯋꯥꯛ ꯃꯥꯏꯃꯨ ꯎꯃꯪꯁꯤꯒꯤ ꯎꯆꯦꯛ ꯂꯣꯏꯅ ꯁꯨꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯑꯔꯩꯕ ꯈꯔꯁꯤꯅ ꯋꯥ ꯇꯥꯟꯅꯔꯁꯦ ꯏꯅꯦ ꯇꯝꯐꯥꯅ ꯌꯥꯔꯤꯃꯈꯩ ꯄꯥꯎꯁꯦ ꯎꯆꯦꯛꯁꯤꯡꯗ ꯌꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯎꯃꯪ ꯃꯌꯥꯏꯗ ꯎꯆꯦꯛ ꯃꯌꯥꯝ ꯍꯦꯛ ꯍꯦꯛ ꯄꯨꯟꯕꯗꯣ ꯃꯗꯨ ꯃꯐꯝꯗꯨꯗ ꯎꯆꯦꯛ ꯃꯌꯥꯝ ꯂꯣꯏꯅ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯀ꯭ꯋꯥꯛ ꯃꯥꯏꯃꯣ ꯎꯆꯦꯛꯈꯩꯁꯨ ꯑꯅꯝꯕ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅ-ꯅꯩꯅꯕꯗꯣ ꯍꯧꯔꯁꯤꯔꯥ ꯍꯣꯏ ꯏꯇꯥꯎ ꯇꯦꯅꯋꯥ ꯉꯁꯤꯗꯤ ꯃꯤꯌꯥꯝꯗ ꯄꯥꯎ ꯑꯅꯤꯈꯛ ꯇꯝꯖꯒꯦ ꯑꯃꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯃꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯅꯤ ꯀꯥꯔꯇꯨꯟ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯎ ꯊꯥꯕꯤꯌꯨ ꯍꯥꯏꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯊꯥꯕ ꯍꯧꯔꯦ ꯃꯁꯤꯃꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯅꯣꯡ ꯑꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯂꯦꯞꯇꯅ ꯆꯨꯈꯤꯅꯤ ꯍꯥꯏꯔꯤ ꯀ꯭ꯋꯥꯛ ꯃꯥꯏꯃꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯃꯀꯣꯜ ꯑꯁꯤ ꯂꯣꯏꯅ ꯃꯜꯂꯦ ꯅꯣꯡ ꯌꯨꯕ ꯈꯛꯇꯪ ꯅꯠꯇꯅ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯂꯥꯛꯂꯕꯗꯤ ꯏꯀꯣꯟꯁꯤꯡꯁꯦ ꯂꯣꯏꯅ ꯍꯨꯝꯇꯣꯛꯈ꯭ꯔꯅꯤ ꯃꯁꯤ ꯃꯇꯥꯡꯗ ꯀꯩꯅꯣ ꯈꯤꯇꯪꯗꯤ ꯈꯟꯅꯁꯤꯕ ꯍꯣꯏ ꯏꯇꯥꯎ ꯇꯦꯅꯋꯥ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯕꯅꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯪꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯃꯀꯣꯟ ꯁꯦꯝꯖꯤꯟꯅꯕ ꯄꯣꯠꯂꯝꯁꯤꯡ ꯂꯣꯏꯅ ꯇꯥꯁꯜꯂꯒ ꯊꯝꯃꯕꯅꯦ ꯌꯥꯔꯒꯗꯤ ꯃꯤꯌꯥꯝꯅ ꯄꯣꯠꯂꯝꯁꯤꯡꯗꯣ ꯂꯧꯕꯤꯔꯒ ꯏꯁꯥꯒꯤ ꯃꯀꯣꯟꯁꯤꯡꯗꯣ ꯈꯤꯇꯪ ꯁꯦꯝꯖꯤꯟꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀ꯭ꯋꯥꯛ ꯃꯥꯏꯃꯣ ꯏꯇꯥꯎꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯁꯨ ꯏꯀꯣꯟꯗꯣ ꯁꯦꯝꯖꯤꯟ ꯁꯥꯖꯟꯅꯕ ꯀꯔꯤꯅꯣ ꯈꯔ ꯂꯧꯕ ꯂꯥꯛꯂꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯐꯝꯗꯨꯗ ꯆꯠꯅꯕ ꯇꯧꯔꯁꯦ ꯋꯥ ꯑꯩꯈꯣꯏꯒꯤ ꯃꯀꯣꯟꯁꯤꯡꯗꯣ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯕ ꯄꯣꯠꯂꯝꯁꯤꯡꯁꯤꯗꯤ ꯌꯥꯝꯃꯤꯍꯦ ꯃꯁꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯎꯃꯪꯒꯤ ꯎꯆꯦꯛ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯃꯀꯣꯟ ꯁꯦꯝꯖꯤꯟꯕ ꯀꯣꯟꯅꯔꯅꯤ ꯑꯗꯨꯃꯥꯏꯅ ꯀꯣꯟꯅꯅꯤ ꯍꯦꯛꯇ ꯍꯥꯏꯒꯅꯨꯅꯦ ꯍꯧꯖꯤꯛ ꯏꯀꯣꯟ ꯁꯦꯝ ꯁꯥꯕꯁꯨ ꯍꯧꯕ ꯅꯠꯇꯦ ꯁꯦꯝꯖꯤꯜꯂꯨꯔꯒ ꯀꯣꯟꯅꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯏꯅꯦ ꯇꯝꯐꯥ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨꯗ ꯀꯔꯤꯒꯨꯝꯕ ꯏꯅꯦ ꯇꯝꯐꯥꯒꯤ ꯃꯀꯣꯟꯗꯣ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯗ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯑꯩ ꯂꯣꯏꯅ ꯄꯨꯔꯛꯀꯦ ꯎꯃꯪꯁꯤꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯃꯌꯥꯝꯒꯤ ꯃꯀꯣꯟꯁꯤꯡꯗꯣ ꯁꯦꯝꯖꯤꯟꯕ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯑꯩꯅ ꯄꯣꯠꯂꯝ ꯑꯃꯇ ꯋꯥꯠꯍꯜꯂꯣꯏꯌꯦ ꯑꯗꯨꯅꯦꯕ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯗꯤ ꯌꯥꯝ ꯐꯈꯔꯦ ꯑꯗꯣ ꯅꯪꯅ ꯄꯣꯠꯂꯝꯁꯤꯡꯗꯣ ꯋꯥꯠꯇꯅꯕ ꯈꯔ ꯁꯤꯜꯂꯝꯃꯣ ꯕꯦꯠ ꯑꯩ ꯂꯩꯔꯤꯉꯩꯗ ꯎꯆꯦꯛ ꯑꯃꯠꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯈꯔ ꯆꯥꯔꯒ ꯃꯀꯣꯟ ꯈꯔ ꯁꯦꯝꯖꯤꯜꯂꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯊꯪꯅꯕ ꯎꯃꯪꯁꯤꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯃꯆꯥꯁꯤꯡꯁꯦ ꯆꯥꯕ ꯌꯥꯔꯝꯃꯅꯤ ꯎꯆꯦꯛ ꯀꯌꯥꯃꯨꯛ ꯂꯩꯔꯤꯒꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯊꯣꯛꯎꯈꯤꯒꯦ ꯏꯇꯥꯎ ꯇꯦꯅꯋꯥ ꯃꯀꯣꯟ ꯑꯅꯧꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯀ꯭ꯋꯥꯛ ꯃꯥꯏꯃꯨ ꯏꯇꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯑꯩꯒꯤ ꯃꯀꯣꯟꯁꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯖꯔꯦ ꯃꯑꯣꯡꯁꯨ ꯌꯥꯝ ꯇꯥꯔꯦ ꯏꯅꯦ ꯇꯝꯐꯥꯁꯨ ꯂꯥꯛꯑꯦ
ꯑꯩ ꯃꯌꯥꯝꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯍꯥꯏꯔꯣ ꯏꯇꯥꯎ ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ ꯑꯩꯁꯦ ꯃꯇꯝ ꯈꯔ ꯎꯃꯪꯁꯦ ꯊꯥꯗꯣꯛꯑ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯎꯆꯦꯛ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯆꯦꯛꯁꯤꯜꯂꯒ ꯂꯩꯔꯝꯃꯣ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯀ꯭ꯋꯥꯛ ꯃꯥꯏꯃꯨ ꯐꯖꯅ ꯆꯠꯂꯨꯔꯣ ꯑꯩꯅ ꯃꯌꯥꯝꯁꯤꯒꯤ ꯑꯍꯟꯅꯤꯅ ꯑꯩꯅ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯒꯦꯀꯣ ꯑꯧ ꯏꯅꯦ ꯇꯝꯐꯥ ꯏꯅꯦꯅ ꯎꯆꯦꯛ ꯃꯌꯥꯝꯁꯦ ꯈꯔ ꯌꯦꯡꯕꯤꯔꯝꯃꯣ ꯑꯩꯒꯤ ꯗꯥꯎꯁꯦ ꯐꯖꯅꯗꯤ ꯌꯥꯕꯖꯥꯠꯅꯤ ꯃꯁꯤꯒꯤ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯁꯤ ꯂꯩꯔꯤ ꯃꯈꯩ ꯎꯆꯦꯛ ꯃꯆꯥꯁꯤꯡꯁꯦ ꯆꯥꯕ ꯄꯥꯛ ꯌꯥꯔꯣꯏꯗꯣꯏꯅꯤ ꯍꯌꯦꯡꯗꯤ ꯃꯥ ꯎꯃꯪꯁꯦ ꯊꯥꯗꯣꯛ ꯆꯠꯂꯅꯤ ꯍꯥꯏꯔꯦꯗꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯎꯆꯦꯛ ꯃꯆꯥ ꯃꯌꯥꯝꯁꯦ ꯑꯃꯃꯝꯇꯪ ꯆꯥꯊꯣꯛꯀꯦ ꯎꯃꯪꯁꯤꯗꯒꯤ ꯑꯩꯅ ꯆꯠꯊꯣꯛꯂꯤꯉꯩꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯅꯪꯗ꯭ꯔꯗꯤ ꯐꯅꯤꯗ 이네 땀파 낭부 지장티만 짜로이드로 웅대게네 ꯊꯤꯕ ꯆꯠꯇꯣꯏꯅꯦ ꯎꯆꯦꯛ ꯑꯇꯩꯗꯤ ꯉꯁꯥꯏꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯅꯈ꯭ꯔꯕꯅꯦ 아이쇼 모로 떼빠 만드라나 사목도 예웅키게 ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯩ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯣ ꯃꯇꯝꯁꯨ ꯅꯠꯇꯅ 호이 맞다 못내는데 아너 강남은 뒤면 따르더라 이사세 오 모로가 모로 떼거나 아마 짜드가이네 라이따방 강으로 ꯐꯔꯦ ꯊꯤꯔꯨꯔꯣ ꯑꯩꯁꯨ ꯀꯩꯅꯣ ꯈꯔ ꯌꯦꯡꯉꯨꯈꯤꯒꯦ 호이 네 땀파 아노리 아이짤레꼬 엔자나 비무디 냠나 빤바 우이 아도 모로 아떼빠 나드라가 오 모로 떼 빤바 아마도 오네나 ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯁꯨ ꯂꯩꯔꯝꯃꯔꯣꯏ ꯎꯆꯦꯛ ꯃꯆꯥꯁꯤꯡꯗꯣ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯐꯥꯔꯒ ꯆꯥꯔꯨꯈꯤꯒꯦ ꯑꯇꯩꯗꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯂꯣꯏ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯂꯩꯍꯧꯔꯤꯕ ꯎꯆꯦꯛ ꯃꯆꯥꯁꯤꯃꯗꯤ ꯑꯩꯅ ꯐꯥꯕ ꯇꯥꯔꯦꯗꯅ 아이씨 나오디 하나는 야무자네 모로 떼고 밤이 아마니디 우물에 야 뭐이다 아마 가땅내는 해까도리면서 ꯉꯁꯤꯗꯤ ꯎꯆꯦꯛ ꯃꯆꯥ ꯅꯪ ꯑꯩꯅ ꯆꯥꯕ ꯇꯥꯔꯦ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯎꯆꯦꯛꯀ ꯆꯥꯔꯛꯇ꯭ꯔꯤꯁꯦ ꯍꯌꯦꯡ ꯑꯌꯨꯛꯁꯨ ꯑꯃꯨꯛ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯀꯣꯜ ꯆꯠꯂꯒꯅꯦ ꯎꯆꯦꯛ ꯑꯃꯃꯨꯛ ꯐꯥꯔꯨꯒꯦ ꯈꯪꯅꯤꯗꯅ 오마이미기 빠우세 마야다 아무것도 땀놓기게 나트라마디 아이코이 로이나 마탕 시락바 따래 이네 땀파 아코이니 레마오리 홍콩제 식자 뿔람 파오르가 마팜제 타도 어쩌다면 야드래 그렇도는 짠나면 돌아세 ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯊꯥ ꯑꯃꯐꯥꯎ ꯐꯥꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯣꯡꯖꯜꯂꯛꯏꯁꯦ ꯑꯩꯗꯤ ꯆꯠꯄ ꯑꯝꯇ ꯉꯝꯃꯣꯏꯀꯣ 아코이니 따오바 오마이미는 파라 짜그래 아이 호직 땀빛도 우러나이네 아들 마팜제 얌두나 타도나면 돌아세 ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯃꯈꯣꯏꯁꯦ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈ꯭ꯔꯤꯅꯦꯅ ꯈꯜꯂꯤꯅꯦ 마네 아따이 모니 찐장티만 잡히면에 아마니 오마이미나 파라가 짜오네 우왕 말모나 아이고나 마팜 하라메 아두나 짠나면 돌아세 ꯍꯣꯏ ꯍꯣꯏ ꯆꯠꯅꯕ ꯇꯧꯔꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯎꯆꯦꯛ ꯃꯈꯩ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯝꯅꯦꯁꯨ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯉꯔꯥꯡ ꯎꯆꯦꯛ ꯑꯃ ꯐꯥꯔ ꯆꯥꯊꯣꯛꯈꯤꯕꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯀꯤꯗꯅ ꯂꯣꯠꯈ꯭ꯔꯖꯥꯠꯂꯥ ꯍꯣꯏ ꯁꯦꯛꯄꯤ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯅ ꯄꯥꯏꯁꯤꯜꯂꯛꯏꯁꯤꯅ ꯀꯔꯤ ꯎꯆꯦꯛ ꯃꯌꯥꯝꯗꯣ ꯀꯗꯥꯏꯗ ꯂꯣꯠꯂꯦ ꯈꯪꯉꯦ ꯍꯥꯏꯕ ꯍꯥꯏꯔꯛꯑꯣ ꯀꯗꯥꯏ ꯂꯣꯠꯂꯤꯅꯣ ꯃꯣꯏꯕꯣ 이씨, ꯃꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯊꯪꯅꯕ ꯎꯃꯪꯗ ꯂꯩꯌꯦ ꯑꯗꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯐꯥꯔꯨ ꯇꯥꯔꯦꯗꯅ ꯍꯣꯏꯅꯦ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤꯅꯦ 이네 땀파 마시게 막 고올세 꽉 말모나 아이고는 다음만에 그리고마
ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯂꯕꯗꯤ ꯃꯁꯤꯒꯤ ꯃꯀꯣꯟꯁꯤꯗ ꯆꯪꯂꯒ ꯂꯩꯔꯝꯃꯣꯅ ꯍꯣꯏ ꯍꯣꯏ ꯃꯅꯨꯡꯗ ꯁꯠ ꯁꯠ ꯆꯪꯍꯧꯔꯁꯦ ꯀꯅꯥꯅ ꯈꯪꯕꯅꯣ ꯎꯃꯥꯏꯕꯤꯗꯣ ꯁ꯭ꯋꯥꯏꯗꯒ ꯂꯩꯔꯝꯃꯗꯤ ꯀꯔꯤ ꯃꯣꯏꯅꯒ ꯂꯣꯠꯇꯅ ꯇꯧꯔꯤꯕ ꯑꯩꯒꯤ ꯁꯦꯛꯄꯤ ꯑꯃ ꯂꯩꯔꯤꯁꯤ ꯃꯈꯣꯏ ꯈꯪꯗꯕ ꯖꯥꯠꯂꯥ ꯍꯣꯏ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯀꯧꯔꯤꯁꯦ ꯅꯣꯏ ꯃꯌꯥꯝ ꯃꯗꯨꯗ ꯂꯣꯠꯂꯒ ꯂꯩꯔꯤꯁꯦ ꯑꯩ ꯈꯪꯉꯕꯅꯤ ꯁꯠ ꯁꯠ ꯊꯣꯛꯂꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏꯒꯤ ꯃꯀꯣꯟꯁꯦ ꯊꯨꯒꯥꯏꯔꯒꯅꯦ ꯂꯣꯏꯅ ꯍꯥꯠꯇꯣꯛꯑꯅꯤ ꯑꯁ ꯎꯃꯥꯏꯕꯤꯁꯦ ꯐꯖꯅ ꯁꯥꯎꯔ ꯃꯥꯜꯂꯦ ꯃꯁꯤꯒꯤ ꯃꯀꯣꯟꯁꯤꯗꯤ ꯀꯩꯁꯨ ꯊꯨꯒꯥꯏꯕꯗꯤ ꯉꯝꯃꯣꯏꯀꯣ ꯅꯣꯏ ꯑꯝꯇ ꯊꯣꯛꯂꯛꯇꯔꯦ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯂꯥꯁ ꯋꯥꯔꯅꯤꯡꯅꯤꯀꯣ ꯃꯁꯤꯗꯒꯤꯗꯤ ꯑꯩ ꯉꯥꯛꯄꯤꯕ ꯉꯝꯃꯔꯣꯏ ꯂꯣꯏ ꯍꯥꯠꯄ ꯍꯧꯔꯛꯑꯅꯤ ꯍꯣꯏ ꯊꯤ ꯃꯍꯤ ꯅꯪꯅꯁꯨ ꯂꯥꯁ ꯋꯥꯔꯅꯤꯡ ꯀꯥꯏꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯏꯃꯥ ꯑꯩ ꯍꯤꯡꯅꯕ ꯑꯝꯇ ꯄꯥꯏꯊꯣꯛꯈꯤꯒꯦ ꯀ꯭ꯋꯥꯛ ꯃꯥꯏꯃꯨ ꯏꯇꯥꯎꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯔꯤꯒꯨꯝꯕ ꯏꯇꯥꯎꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯉꯁꯤꯗꯤ ꯁꯤꯔꯝꯃꯗꯕꯅꯤ ꯇꯧꯇꯦꯅꯋꯥ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯈꯟꯒꯅꯨꯗ ꯀ꯭ꯋꯥꯛ ꯃꯥꯏꯃꯨ ꯑꯩ ꯂꯩꯔꯤꯉꯩꯗ ꯎꯃꯪꯁꯤꯒꯤ ꯎꯆꯦꯛ ꯑꯃꯠꯇꯗ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯒꯨꯝꯕ ꯑꯐꯕ ꯎꯆꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯎꯃꯪꯁꯤꯗꯗꯤ ꯑꯃꯐꯥꯎ ꯂꯩꯇꯦ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ